Pauchedi Jumpo Maroi Pau Karab de Taucheri, Business Open Wide up politics the Khongdarakpa-Singdage Checksinse Sataberta. Miam Gizai Pataran Kapakat Pangam politics the Khongdarakpa, Business Open Wide up Kidamakaras Neti Thadokpa-Singdage, Miam Checksinse and Manipur government ke, CAF and PD Law and Legislative Affairs Labor Amade, Employment Minister Toksom Sataberta Pongdokre. Atop Pau Amadana, State ki economy da Achouba Cheitheng Fanglaba Yari. COVID-19 lachat namaram oiraga lebak asigi senthumgi phibam sathi na sokchalakliba asigi yamna sathiba Cheithing state asida chu phangnaba yai haibagi akiba leire malingi oina yengbada COVID-19 lachat namaram oiraga senthumgi phibam da santi da sokhallaba lebak singe manungda India su am oire Government of India ki Ministry of Statistics ki matuk inna chatliba senba chahi soklisi ani kun asigi mari sebu quarter de lebak asigi economic growth asi chada 3.1 da haithagragani aina hiram asigi matang ta khang aira basing na phongdoragle amram da World Bank na piba mat ki matung ina COVID-19 lachat matam asida India ki senthum ki phibam sathi na sokhaliba si hanadagi phatana lakpa senthum ki phibam amat lebak asida leirakhibanene COVID-19 lachat matam da center na low tax revenue sathi na andagiba na maram oiraga masana chan tana senthum ki phibam phalaktabane Center ki senthum ki phibam phattabana maram oiraga hana lepkiba budget allocation chu andhare amrom da Manipur gumba center ta tanglag ingba resource leijadaba state chingdade senthum ki awaba hena mayuk narakpa yare Manipur lenga ki finance department ki daki phangba pawgi likhul ama ki matung inda Manipur ki senthum ki phibam sokchilaktanaba proper management tawba ki thapak lokutpa aure aire chaliba chenba chahi asigi anichuba quarter October phawbadade overdraft tabagi wafam lekhidre haujik wariba Manipur ki senthum ki phibam ase resource jamna leire aibadi natte proper management tawbagi chatlibani aina pawgi likhul asina phongdorakle adumoinamak Manipur di center ta tanglaga hingbi state ama oibana center na warabadi Manipur su wagadabana yamna hisingna thabak lokot outrabadi hena awaba mai phibam lakani aire overdraft taduna Manipur ki senthum ki awaba phibam ama lak tanaba honapa oina lenga ki thabak anoba apa thingjin bana chingba proper management ki thabak jathare maragasida ngasi chief secretary na siat loduna commissioner sing secretary sing head of the office sing yauna center gi makha da paikatliba scheme sing gi makha taba senthang lau thaba yanaba matam chana utilization certificate na chingba thagat nabagi matang da khanaki aiwa pham pawgi likul asina makha ta na phongdorakle panbaja padi Manipur da center ki senthang na paikat patongan tongan ba scheme sing matam chana utilization certificate pikat taban maram oiraga mathang thadaraga da pasen pam sing thadarak taba amade matik chana lotion gadaba da lotion daba dagi price escalation ki fibam mayuk naba Thoudok kyat leikrabane postal ballot ki damak ta BLO sina yumjum da form thin gadore COVID-19 lachat manung asida phangthokadurba Bihar Legislative Assembly ki mikhal amasong Manipur ki seat ani jawna tongan ba state singi angduna leiriba chiching mention bagi damak ta phangthokadurba mikhal asida sahi marfu ki matakta leiba senior citizen amasong persons with disabilities PWD electors sing Postal ballot vote thadabagi khudongchaba pinabagi damak polling station Khudinggi BLO singna jumjum da chatuna form taragani thoi di Tilanaba Election Commission of India na Chief Electoral Officer sing da khankre Election Commission of India Chief Electoral Officer sing da khangan khiba matuk inna BLO singna sahi marfu gi madaktat leiba elector sing amasung PWD elector sing gi jum sing da chathandona elector adugi mari lenaba form 12D adu yenthok kan gadabane Karigumpa elector adu jum adu da leram drabadi elector aduga khwaidagi naknaba mi amagi akuba marol amadi contact detail lor kadabane loina dabit mangani ki manungda chattuna amuk khanna form adu khomjin kadabane form 12D da attest tawriba acknowledgement adu da elector aduna postal ballot pamba natragana pamdaba haibadu khanba yai karigumba mi aduna postal ballot pami hairbade BLO aduna form 12D gi mention level form adu notification thokiba mangani ki manungda khomjin gedabani amasung madu mari lenaba returning officer singda deposit tawgadabani BLO na form 12D aduga loina acknowledgement form adusu RO da pisin gadabani center officer na RO gi miek makha da thabak kudimak yenchin gadabani Election Commission of India na mamang tha September taraga taret ta thokiba guideline ki matung inna RO na polling kudimak ki team thaduna Tim thamduna postal ballot adu elector sing da yanthokpa amasung mangdungna na khomjinduna RO da pisinhan gadabani Election Commission na piriba poktak asigi matung ina Bihar Legislative Assembly ki oina dingarang order ama thoktuna polling station sing ki booth level officer sing na form 12D mari leinaba RO sing dagi lauranaba amasung mari leinaba senior citizen amade PWD elector sing da pithoknaba ki damakta notification thokre
Election Commission na September 18 Mikhal pangthoknabagi matam lauthokhiba aduda postal ballot ki option pamba khudingmak masagi thongjinda postal ballot sing jahonna honagani haina khangankhiba adugi matung ina CEO singna chu thabak local aibagi report piraknaba isi aina khangalle Banita Mesida Chennabasing Baill da Thadokpa Yaroi JAC Haukiba September 30 Bisnopur Thiam Lekai de Leiba Mapuroibagi Jumda Jingnengai Oiba Maungda Thauri Januna Sirambi Laisram Ongbi Kontrakpam Ningol Banita Leimagi Mesida Chennabasing Baill da Thadokpa Yaroi Aina Misi Adugamari Lainana Sengkwiba JAC na Phongdorakle JAC asigi convener ke S Rajen gi cherol amana hai Misi adugamari lainana Aujik judicial custody jail de Leiba Laisram Bisorjet Mapuroiba Laisram Bimola Manembog amasung Laisram Binoti Machannupi asi Baill da Thadokpa Yaroi karigumba makoiba Baill da Thadokpa tarabadi maduda thorakba apapata pumba nampol police amasung government ki oigedabani haire Nagalamromda India da Nupi singi Punsi Ka-Henna Khudongthingai oire minute 13 Khudinggi Ejjat Khongdarakpa-Singdage Touba amamam Thingnari report National Crime Record Bureau NCRB na Crime in India sok 2018 haina pingthonba report ama handak phongdorakhiba amagi matung inna laibak asida nupa nupi animak ain gi miengda chap managani ajarabachu nupi singbu achengba tanja sing yenglaka nupa oibasingna ijat manghanbage Thoudok asuki matik masing yamna chathari aina phongdokre nupi da ahin basakti pibagi wafam beti bachao beti parahona singba khulaw kaya haudokre laibak asida nupi angang singgi mayokta chathariba crime sing khwaidagi athuba matamda wail chathaduna ain ko eba akan bajarak pinana ba thabak sing mathang paikhalakle nupi gi mayokta crime sa thaba miyoy kya su tungda khudam changdam oiba janaba akan bandandi piba haukhre masigi manung chana hokiba sahi khara asigi manungda mara leiraba miyoy kya sibagi amade punchi chu papadok pibagi dandi sing pikhiba leire Nakalamromda NCRB gi anuba report asigi matung inna India da nupi oibising karamba mongda khudongthingai oiribage amade makoi gi punchi da chingnabasing mato karamna masing engalakpagi aibagi matangda wafam kya phongdorakle Crime Record Bureau ki report asigi matung inna nupi kaya amadi mapuroibagi imung manunggi mari mata sing maru oina matai manau nupa singna orpi naibibagi Cheitheng mayoknari aire handakta Uttar Pradesh da upper class ke kanglupta leiba nupa marina masagi sahi 18 khakta ngaribi dalit kanglup ki nupi macha amabo gang rape chathaduna hatok pikhiba Thoudok asina India da khwaidagi anuba nupi angang singi mayokta chathakiba atyacharni aire sahi asigi September 10 mari da gang rape chathaduna tamthina otpi naibikhiba nupi macha ado numitumakta da Delhi ge Sabdarjang hospital da pukhatuna laikanarabasu kanba ngamdana laikhidabane India da minute 13 khudinggi nupi amama machana janingda bamong da nampu habu sindaduna rep chathabiri aduga pung ama khudinggi aun pot ka mari leinana mapuroibagi jumna tragana mapamda sibagi Thoudok leire haina report asina phongdorakle report asina makhatana phongdorakpada leibak asida namin ini khudinggi mau amana tragana amadi masabakna natragana mapuroibagi miyosingna acid hajinduna hatopagi Thoudok sing Thingnari India da pung kunthra khudinggi nupi amamamde gang rep chatraba matungda atopire Pataba nupasing na rape daw na hondarakpadagi nungaitaba thawong sing India gi nupi sinapung ani khudinggi mayoknari aduga minute 3 khudinggi nupi oibisingi ijat chokan bai jaba wangang wataga loinana phobi sabibagi Thoudok singchu India da thokle aire khwaidagi pung chinchingai oiriba atopa Thoudok amana laibak asida pung mari khudinggi nupi amamamde human trafficking gi victim oiri ainasu NCRB gi data asina phongdorakle Aribada content sing asigi maro iba pau khara asi papau tamjari pa maripo local news YouTube channel amadi Facebook page asidagi yengbidu bupna makpu thagachari loinana channel achina tumda kana rabadi subscribe like and share to ba copy kanu puna mapu amuka hanna thagachari